Lakhipuronline puthok saba August ki tang kunithoi Sagol se numit ki Khomjinba Pao tabirase Ahanbata maroi Pao Directorate of Kokborok and Other Minority Language Gov of Tripura na Manipuri Lon numit pangthokre Assam lengangna pre-metric amasung post-metric SC amasung OBC mahiroi sing scholarship pigadori Lanjena duna leiriba sing jaribamda laktuna masagi mayum makai yengsinkre Lining thau sanamahi temple board ki wari liba loisangna mitei puya wari liba changdamnaga dori amasung Miss K Saraswati na taekwondo da mai paklakpada umana pongning thawgatkre Haujik mapungoiba pau tabirase Directorate of Kokborok and Other Minority Language Government of Tripura na Manipuri Lon na Bharat Sangvidhan gi nipan saba schedule da chankiba August ki tangkun numit asibu ikai khumna duna makhal kaya gi thorom yauna pangthokre Agartala Muktodhara Auditorium da August ki tangkun da loisang asigi director Ratnajit Debarman na Thorum mapu oiraga Chief Guest oina Agartala Municipal Corporation gi Mayor Deepak Kumar Majumdar saruk yakhi Thorum da Guest of Honor oina Manipuri Language Advisory Committee ki Vice Chairman T.S. Nil Kumar Manipuri Sahitya Parishad Tripura gi President L. Biramangol Senior Journalist Monindra Konsam Sahitya Academy Manipuri Language Advisory Board ki Member Khoisnam Birola saruk yakhi Thorum asiga mari leinana sagnairaba mioi marida mana pidune kai khumnaki amasung saireng saidinabagi thorum amasu pangthokhi aroibada nat ki oiba thorum su pangthokhi lon gi numit ka mari leinana numit asida yaipa khongset amasu silangki haina Agartala dagi phangba paw asina hairi Manipuri Lon na Bharat Sangvidhan gi nipan suba schedule da chankiba kuntra humde suba Manipuri Lon numit World Midday Council na August ki tangkunda Google Meet ki kuthangda mioi kya na saruk yaduna pangthokre hairiba thorom asida WMC gi Vice Chairman Dr. K.N. Chan amasung General Secretary Dr. Y. Kiran na wangangloi oina saruk yakhi Numida siga mari leinana yaipa paujel phongdokhiba press serol amada lon asigi damak thawai hakchang yauna honabi khiba kudingma ki maphamda WMC gi maigeidagi shraddhanjali amadi tawbimal khangba phongdokhi lon asigi damak senpham khara kaithoklagani tabada Bharat lenga ki maphamda mangjongna na thagatba phongdokhi lon asigi phangpham thokpa matik magun adu aikoi kudingna pukning pukchel amata oina WMC gi wakhalon We are one haibagi pandamda lon asigi yaipa mongol thoni jasi amasung mangda chakatnanaba honabinasi haina World Midday Council gi Vice Chairman Dr. K.N. Chan na miyamda appeal tawri Assam lengangna pre-metric amasung post-metric SC amasung OBC mahiroi sing scholarship pigadori Imung manunggi chahi gi income lupa lakh ani makhai gi manungda leiba masagi Aadhar ga samnaba bank account leiba mahiroi singna hairiba scholarship asigi application thaba yagani Google Play Store da phangba NSP OTR application gi kuthangda face authentication tawraga registration tawgadabani hairi pre-metric scholarship ki oina application pisin bagi aroiba matam August ki 13 ni aduga post metric ki oina application thajin bagi aroiba matam October ki 13 ni hairi akupa marul gi damak national scholarship ki portal scholarships.gov.in hairiba website asidagi yengba yagani Kunmathoi suba numitarani gi mite meyek tambi takpi bagi thoram Kasar gi Ideal Public School Manipur Part 1 da Milal Assam gi lamjing makha da ngarang hodokre thoram aduda Bibi Reya Begum Seram Herajit Thangjam Projen Resmi Begum na
Presidium member oina daista pamki thoram aduda maifagi president Thangjam Rojena aikoina aikoigi imalon amasung aikoigi mayek khangnana bahorna bahaibasi aikoi pumnamaki thodangni haike thoramda maifagi joint secretary Maibam Sabiruddin Khan sarukjaki Lakhipur online channel asibu yengbiri basingna pawa sibu like amati share tawbiu amati hojik phawba channel asibu subscribe tawbidri basingna subscribe tawbiu Lining hal Naurea Fulo Ningsinglup Lakhipur na silangduna lagliba August ki tang kunmanga nongmaijing nimita Lining hal Naurea Fulo gi chamaga kuntra taruk suba taibang phabu nimita thorom kaya ga loinana ningsing thorom ama Korirol Sanglen Lakhipur da pangthokadori thorom asida athoiba wangangloi oina Professor Dr. Thokjam Baba Chandrana Lining hal Naurea Fulo amasung magi wakalon haiba hiramda wangangani hairiba thorom asida lamdamasigi miyamna ayuki pung 10 da lengbirakduna saruk yabiranaba ningsinglup ki maigedagi thoburen sagapam birena piltaurakli Kolkata gi RG Core Medical College ki second year postgraduate mahiroi nupi amabu mihat thina hat ke bagi thong atubu yaning deba phongdokladuna Lakhipur dasu khongset ama chatkre ngarang kasar Lakhipur dar silang ke bapen da bagi khongset asida thodok asida chenaba sing matik chaba chairak pinana badabi tawki Haukiba August ki tangkunda Lakhipur Senior Secondary School ki Bengali Department ki lecturer Dr. Miss Subroto Mujumdar gi apokpa Syamol Mujumdar na laikidabada school asigi oja sing office staff amadi mahiroi singna minute ani tumin na leptuna awapa phongdokre Syamol Mujumdar laikidaba matamda masagi chahi 93 sukre mahaki loinabi machanupi ama aduga machanupa amaga laihore Kanglup Purup Singi Marakta Thokiba Thoganingdabagi Thogdok Kayana Maram Oiraga Jiribam District ki Mayuma Kai Thadoktuna Lanjena Kiba Miyoi Sing Masa Masagi Yumda Hanjilaktuna Tangdu Laitabagi Pibam Lakliba Asigi Manung Channa Kalinagor gi Marveng da Leiba Marfurup ki Mayum Thadoktuna Lanjena Kiba Sing Ngarang Akanba Security ki Cheksel Thaurangi Makhada Jiribam da Laktuna Masagi Yum Kai Yengsin Kre Ngarang ayuk pung 8 rom taba matamda Jiribamda laklaba matung pung 2 rom Jiribamda lairamlaga amuk kasar markulinda hanki haire All Jiribam Tribal Union gi President Remkung Marna luchingduna miyoi 19 gi khongseradu asoi angam yaudana Jiribam gi Senior SP M Pradeep Singh SDPO T Inaubi Singh amadi OC Sagapam Ipotombi yauna CRPF ki personnel singna akan bachaksel thaurang lokot ki haina pawa sina haire Jiribam da laklambagi khongseta tuka mari lenana All Jiribam Tribal Union gi President Remkung Marna hai Jiribam Police amadi CRPF na akan bachaksel thaurang lokot pibana mafam masida changduna yengsinba ngambani masigi damak Jiribam District Police amadi CRPF po hainingai leitana thagarle Makata na mafam asida hanjinduna leiba yananaba mari leinaba singna honabiu haina mahakna apil tawki Masi Jiribam Marweng Ekoi changba jaba se Security State Force CRPF moigi mating na changba jaba ni moigi mathak da ai jam harau jare duka mathang da se ekoi changna bagi moina sindi gani hai thagai Lining to Sanamahi Temple Board ki wari liba loisengna silangduna lagliba September ki 18 sagol se nimita laiwai khraba mitei puya wari liba lamyan basingi saktamda haikat lekat tamjaduna mitei puya wari liba changdamnaba haing khongban ufong yumpham da leiba Lining to Sanamahi laisengda pangthok lagani changdamnaba sigi makok mathang tarba miyoi singda akhanaba manapi duna ikai khumna jagani hairi ba changdamnaba sida yawbining basingna mingjanche ngasi August ki tangkuni thoi ayuki pung 13 makhai dagi nungtil gi pung 3 phawbagi manungda haying khongban ufong yumpham da leiba Lining to Sanamahi laisengdagi lobi bayagani hairi changdamnaba asigi mensilaba mingjanche pisinbagi aroiba numit September gi tang 10 ni libigedaba wari yumpham de nauting khong phambal kaba hiang thang lairambi amasung Sanamahi nongkhong koiba oigani hairi Paring naina chathariba uchara thabagi khongjang ek pair ma ki nam Jiribam dasu MSRLM BMMU Jiribam na ngaklo piriba nongpok nganbi BLF kuningte kamranga hilghat amasung nongchup ngakpi Jiri Women CLF na
Kamranga gi Leisem Club ta uchara kaya thabaga loinana SHG taragi member khuding maki yumthong khuding da uchara thaduna Lebak asina thamliba pandam uchara crore chamaga nifu mathang chahi gi Mars phawbada thabagi pandam adu thamle ngasi kamangha gi manung da leiriba nongpong ambi belep ki SHG gi khuding SHG singna uchara thabagi program pangthokliba asi MSRN gi liching makha da pangthok chabani aduga nongchuk ngapi belep ki selep ki makha da pangthok chaba program ni adu thagadawiba uchara pambi asi crore chamaga nifu थाजगदौरिबनी उचरा थाजरिबा asi akoi malemgi oiba imagi mingda thajabani aduna akoigi mai akoisu उचरा थाबा asida akoigi akoi mayamsu saruk yajari Mapong ambi belep kamanga kuning thekna sinjaduna ek per make magi mingda uchara thabagi ngasi campaign chathajari aduga uchara sibu akoina imagi mamingda thaduna mipung khudimangna aigi imagi damakta punchi sangna ama chingma hoksagi punchibu ingna chingna leinaba amadi nongjunong tha amadi akoigi ingna chingna leinaba damakta imagi mingda sihandana thaba ngamba oisi haina ngasi chathajariba program ni ngasi akoigi nopombi behalepna imagi mingda jumthong khudingi SHG khudimangna aigi imagi mingda sidanaba ima bunu sibiduna nisingduna hingnaba honeminasi haibegi program asi ngasi marirak suba campaign ni Guwahati gi SFS school gi class 7 gi mairoi Miss K Saraswati Devi handakta August ki 13 gi 19 phawba Uttar Pradesh ki Kanpur da pangthokiba taekwondo gi ahum suba sub junior amasung cadet national championship ki cadet category da individual da bronze medal aduga pair da gold medal lawrakre mahak mamangi chahida su gold medal lawrakrabini mahak kasar gi anwa manung dagi Hojikna Guwahati da leiba K Joy Kumar amasung K Nil Kamal Devi gi machanupini K Saraswati gi maipakpa sida Uma Kamrup District Committee ki President NG Baladev ki lamjing makhada Uma Central Committee ki VP L Singthang Khombaga loinana mihut kangbo amana achamba khudol pot pidna ngarang pungning thawatkhre mahak World Taekwondo Championship da saruk yanabagi pandamda Champion of Champions ki damak semsari haina Uma Kamrup District Committee ki Secretary Bhuthachandra Laisram na phongdoragle Energy Healing Center Naturopathy and Magnetotherapy Hospital Mapamasida Steam Bath Hot Water Immersion Bath Chiropractic Bone Setting Yoga Infrared Clinical Magnetology Chakramat Spinal Neuro Massage Acupuncture Acupressure Sirodhara Massage na chingba chawkhatlaba mahusagi layeng pathap singasina diabetes kidney amadi liver gi anaba paralysis sciatica spondylitis khwang naba khu naba nerve gi anaba blood pressure heart disease brain stroke nupi gi laina amasung nupa gi hakchang thong gi laina loinana hakchang sikpa saba amadi joint pain layeng jari masita sunatana mipum khudingmakna hakchang phana leinanaba steam bath amadi panchakarma tawbiduna hakchangi hu chenba toxin lauthokpa yai lengsin biragu Energy Healing Center Rongpur Park 2 aduga City Chamber na first floor Smile Market Central Road Silchar 1 dani advance booking gi damak mobile number 9395732456 number asida call tawbirak namaning singjari ai jiming ranjit ko ai labokini ado ai anda khwang na beng sakopot nomom je khong singna ado je sigi Energy Healing Center da lakadagi je khwang naram badu hare chakasuname Aroibada maruoiba pau amukhanna Directorate of Kokborok and Other Minority Language Gov of Tripura na Manipuri Lon numit pangthokre Assam lengangna pre-matric amasung post-matric SC amasung OBC mahiroi sing scholarship pigatawri Lanjena duna leiriba sing Jiribamda laktuna masagi mayum makayeng sinkre Lining thau Sanamahi Temple Board ki wari liba loisangna Mitay Puya wari liba changdam nagadawri amasung Miss K Saraswati na taekwondo da mai paklakpada umana pungning thawat kre
Lakhipur Online YouTube channel gi pau sandok chaba ngasigi oinadi matang asidaloi jare.